very twisty. Bên Nam Mùi không đi 이제 야래 여기다. Kakalo. Come on. Good morning, guys. Welcome back to my channel. I'm Nungai Kali. Monday or Mina, Tabingang Amo. Sat Patara. Ko. Sure, go on again. Ay. Okay, let's go. Today is Monday. Today is Monday है क्या इन्हें कोई था ना जैसे इस शादी तो मुझे देखो हाँ Today is Monday, very meaningful day है ना China would hide the meaningful day at the Adugi tea can hangaba. Here, hide on it, hangaba. Tuesday. Cannot be hangaba. Very twisty. Wednesday. Very Wednesday. I did right. Today is Tuesday. Very meaningful day. Sigoma, here, high go. Each and every day, I the assembly to which the assembly now. Hana Quena, I studied the Hogan school. Compound later in a class that assembly to go to Lepaga. Speaker the Tadoga. I go respond high Gadra. Moina Mataki microphone and coffee. Om Santi, the same as say. Everything should need a better to this Monday got to the What the bottle chimney don't have a condo come Man. Ini rim shooter lagta ba khande koras ka thale re me sumi ta kha ma di tha dre tha ka de di oirang mone ba ko tha da ju ya ni kai no da asom ji di parking oiram ni na ba ko sum double parking tok da na ba numit pari ni mangani mangda traffic police la lagat tan thoki bne si dum le mi jim There is a ko si budi ngagi po thabagi thasara janu ne ba to sai da kham le ri juro ba koi ni chatte ma thada biram me zaine ba phoktori je uri poki oil pom makangi de tarak to ne ba ko che yadre gari thobo yadre che pepe hari juro ba gari ne ga manjalak paga ko lambi ne ga por hol ma ba ni to ko thau do ju yate adana thawr mi na gari manjala ne hena sokse le ko aduna si ju ne amtang be mai onjam bi de fa ga dam ne koi concern so sang jing ai ta ne ko sugum rot phatta ba ju thau de adam ni ko ju thau re 심전들을 니네 그더라 가리 주 속설래 가리 내가 그래 자히 얌절락버가 거 한웅절락버가 너는 지금 뭐 마ям 지주 가거네 아무튼 마이 원전 비우주 그러는 간제 톡세 코트는 로에니 네마제
ꯂꯩꯕ ꯃꯤꯅꯕꯨꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯋꯥꯁꯦ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦꯗ ꯋꯥꯁꯦ ꯌꯥꯝꯅ ꯄꯦꯠꯂꯤꯗ ꯀꯥꯟꯅꯒ ꯈꯜꯂꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯐꯤꯜ ꯇꯧꯔꯤꯕ ꯄꯣꯠꯁꯦ each and every one ꯑꯩꯅ ꯑꯃꯨꯛ ꯐꯤꯜ ꯇꯧꯔꯝꯒꯅꯤ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯟꯈ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯣꯛ ꯀꯦꯖꯤ ꯑꯃ ꯂꯩꯔ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯣꯛ ꯊꯣꯡꯉꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯦ ꯑꯩꯈꯣꯏꯗꯤ ꯑꯣꯛ ꯂꯩꯔꯦ ꯑꯍꯨꯝꯃꯛꯀꯤ ꯌꯥꯔꯦ ꯑꯣꯛ ꯊꯣꯡꯉ ꯆꯥꯔꯒꯦ ꯊꯣꯡꯅꯕꯅꯦ ꯊꯣꯡꯉ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯂꯣꯜꯂꯣ ꯑꯩꯈꯣꯏ ꯈꯛ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯔꯅꯔꯗꯣ ꯃꯊꯛꯇ ꯂꯩꯗꯥꯏ ꯑꯗꯨꯅ ꯑꯣꯛꯁꯥꯗꯤ ꯃꯅꯨꯡꯗ ꯊꯣꯡꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯊꯣꯡꯉꯒ ꯃꯊꯛꯇ ꯒ꯭ꯌꯥꯁ ꯂꯩꯕ꯭ꯔꯥꯅꯦ ꯒ꯭ꯌꯥꯁ ꯂꯩꯌꯦ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯝꯃꯒꯦ ꯀꯣ ꯑꯗꯨꯅ ꯃꯣꯏ ꯃꯄꯥꯟ ꯈꯤꯇ ꯁꯣꯏꯔꯤꯒꯦ ꯏꯆꯥꯅꯨꯄꯥ ꯂꯧꯕ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯅꯪ ꯁꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯂꯨ ꯑꯃꯅꯤꯗ ꯍꯥꯞꯀꯦ ꯀꯤꯂꯣ ꯑꯃꯅꯤꯗꯒ ꯍꯥꯞꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯗꯤ ꯁꯤ ꯈꯤꯇꯪ ꯉꯥꯎꯔꯝꯕ ꯌꯥꯏ ꯍꯌꯦꯡꯒꯤ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝꯃꯅꯤ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯊꯣꯡꯕꯗꯤ ꯃꯊꯛꯇ ꯊꯣꯡꯉꯒꯦ ꯁꯤꯁꯨ ꯐꯖꯅ ꯁꯦꯡꯅ ꯑꯃꯨꯛ ꯆꯥꯝꯃꯤꯅꯤ ꯑꯩꯈꯣꯏꯅ ꯁꯗꯟ ꯃꯀꯨꯞ ꯃꯀꯨꯞ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯃꯣꯏꯅ ꯀꯂꯛꯄ ꯃꯣꯏꯒꯤ ꯁꯗꯟꯗꯣ ꯐꯠꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯎ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯎꯕꯗꯣ ꯑꯩꯅ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯤꯅꯦꯀꯣ ꯃꯣꯏꯗꯤ ꯌꯥꯎꯗꯦ ꯁꯤꯅꯤ ꯃꯩꯈꯦꯠ ꯌꯥꯎꯗꯦ ꯊꯥꯔꯛꯑꯣꯔꯥ ꯍꯥꯟꯅ ꯊꯨꯀꯠꯂꯣ ꯑꯩꯗꯤ ꯊꯥꯔꯛꯄꯗꯤ ꯊꯝꯃꯣ ꯊꯥꯔꯦ ꯊꯨꯝꯒ ꯑꯃꯨꯛ ꯌꯥꯎꯕ ꯆꯠꯇ꯭ꯔꯕ ꯑꯗ ꯍꯟꯊꯗ꯭ꯔꯕ ꯁꯤꯗꯤ ꯆꯠꯇ꯭ꯔꯦ ꯈꯥꯕꯩ ꯌꯥꯎꯕ ꯏꯆꯦꯅ ꯄꯥꯝꯕꯤ ꯂꯧꯔꯨꯏ ꯄꯣꯔꯝ ꯏꯆꯥꯅꯨꯄꯥ ꯂꯧꯕꯤꯔꯨꯔꯦ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯀꯥꯔꯨꯔꯦ ꯑꯣꯛ ꯊꯣꯡꯕ ꯂꯣꯏꯍꯧꯗꯣꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯊꯝꯅꯦꯜ ꯁꯦꯝꯗ꯭ꯔꯤꯕꯅꯤ ꯊꯝꯅꯦꯜ ꯑꯝꯇ ꯄꯥꯄꯔ ꯑꯝꯇ ꯁꯦꯝꯗꯣꯛꯀꯦ ꯚꯤꯗꯤꯑꯣꯕꯨꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯅ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯔꯒ ꯑꯞꯂꯣꯗ ꯇꯧꯈꯠꯂꯒ ꯊꯝꯈ꯭ꯔꯕꯅꯦꯕꯀꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯃꯩꯁꯤ ꯃꯨꯠꯈ꯭ꯔꯦꯀꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯅ ꯖꯦꯟꯁꯁꯨ ꯐꯨꯄ ꯇꯧꯔꯦ ꯑꯗꯨꯅ ꯖꯦꯟꯁꯁꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯨꯠꯂꯤꯕ ꯑꯗꯨꯅ ꯐꯠ ꯑꯝꯇ ꯆꯥꯍꯧꯈꯤꯒꯦ ꯑꯝꯇ ꯅꯝꯍꯧꯏꯀꯣ ꯍꯥꯎꯅꯤ ꯀꯣ ꯁꯤꯁꯦ ꯆꯝꯄ꯭ꯔꯥꯒ ꯇꯤꯜꯍꯧꯒ ꯆꯥꯛ ꯂꯩ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯃꯩꯁꯤ ꯇꯝ ꯉꯝꯗꯦ ꯑꯗꯨꯅ ꯅꯦꯅꯥ ꯇꯥꯅ ꯆꯥꯒꯗ꯭ꯔꯁꯦ ꯃꯩꯁꯤ ꯃꯨꯠꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥ ꯂꯥꯛꯑꯣ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯆꯥꯛꯁꯨ ꯇꯣꯛꯑꯦ ꯁꯤꯠ ꯅꯥꯜꯂꯦꯀꯣ ꯀꯨꯏꯔꯕ ꯇꯨꯡꯗ ꯑꯗꯨꯅꯗꯤ ꯑꯣꯛ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯧꯔꯒ ꯈꯥꯡꯗ ꯉꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯣꯔꯐꯨꯗ ꯉꯧꯔꯒ ꯊꯣꯡꯉ ꯆꯥꯕꯗꯣ ꯑꯩ ꯃꯗꯨꯗꯤ ꯀꯌꯥ ꯈꯣꯏꯗꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯍꯥꯎꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯅ ꯑꯩꯈꯣꯏ ꯈꯥꯡꯗ ꯉꯧꯕ ꯈꯣꯠꯄ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯀꯥꯝꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯃꯗꯤ ꯑꯩꯒꯤ ꯆꯤꯟꯗꯗꯤ ꯀꯌꯥ ꯍꯥꯎꯇ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀꯨꯝꯕ ꯀꯥꯝꯃꯒ ꯊꯣꯡꯉ ꯆꯥꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ
맞더라 이제 이 cái 밤 저기 강는 거 도마 밤 잡으라 그리고 까마가 도마 밤 잡으라 아 Quay nó Hò đi 꼭 내야 돼 야래 이제 시합이 되는 거 거의 싸비도 거의 홍보도 이제 옥도 눈은 많이 못 그래 이제 때로 주자기들에 눈은 있고 많이 못 그래지 게서 보이네 좀 나쁜 징질로 타는 moment stop jadi panam sasale ay limit ki wang mada adan mayam ingasi puti matan persen jara ke ibu super thogadi ha lekok te caption do aduna ingasi puti matan persen jara ke ibu super thogadi like to biramo share to bio anu bio so begin subscribe to biramo ko ni sam pasale bio so please be safe and be healthy bye bye good night ciao